Bringing Divides for the Shared Future HAIBA Team Asida Aniraksuba 3rd May Ningsing Numit Mapung Fana JIRIBAM gi JIRI Ima MEIRA PAIBI APUNBA Jimpal Office ta Pangthokkhre JIRIBAM Development Organization JDO JIRI Ima MEIRA PAIBI APUNBA Jimpal All Manipur Student Union AMSU United JIRI Youth League UJYL Coalition Against Drug and Alcohol Kada Nongchup Ngakpi Chanura Loop NMCL JIRI APUNBA Khunai Chawkhat Loop JAKCL amasung Pari Puri Athoba Ningsing Loop PPANL na sinduna Federation of Civil Society Organization Fox Manipur gi meeting makada thoramadu pangthokkibani thorongi manung chana ima leba kidamak thawaina pontha pikhrabasingda lei chaituna ikai khumnaba utuna amasung minute ama tumina leptuna leikidraba athobasingi mafamda ikai khumnaba utki ngasi pangthokkiba thorongi matangda JIRI ima MEIRA PAIBI APUNBA Jimpal gi President Longjam Bimola Devina phongdokkibada lan asina maram oiraga Manipur praja singna wariba asi lan asi Manipur gi sarkana yengsinbiyu haina phongdokki amasung lan asina maram oiraga relief camp ta leiriba miyam sing asi safam thakpam khangdana leiriba asi lan asi bu phahanduna masa masa gi mafamda hanjin hanna ba haina mahakna phongdokki